Image Paodam tabiba punamapu khurumjari ngasigi maroiba pauda SP tablet carton box ani Guwahati senba bus amadagi phangle palel aimol lambi gi chingthaktagi sina phangkhibi nupi adugi masak maming khangba ngamkhre hojik mapungaiba pawmuk lobi asi Guwahati romdagi Imphal tamna lakpa passenger bus singda drug sing puduna laklai haiba akangnaba paw ama phangbadagi Narcotic Affairs Board NAB amadi Special Investigation Unit SIU gi apanba khutpu amana Not Ewa Sida Thiba Humbagi Tabak Sathakre, Operation Adungasi Nungtil Pung Mari Rom Tabada Sathakibani, Drive Aduda Royal Razanigi Gari Amadagi, Singaninga Oba Carton Box Ani Pankre, Carton Box Ani Adugi Mapu Thibada Pangdabadagi, Box Adu Hangdutuna Yenglubada SP Tablet, Dissing Trom, Duisani Pan Kungamari Yoramba Tenake, Maduki Tungda Gari Gimio Sina Gari Aduda, Hablakpa Polam Kudingi Mapu Yaurai, Haina, Pongdora Padagi, Not Ewa Sigi Akobada Thibada, tablet porapon mapu adu phagat pangamki kharaba dudi lilong dam makhongdagi MD Rahman apopa tomba kawi mapu wahang pahong sathabada polam sing adu masagini haina yajakre makhatana investigation sathanaba custody da pukre Kasi je koi nutil pauma phangodagi koi ki nakti chegi osi inspector deputy makada pel pauma smaina muslim nupa Guwahati ki smaina kolom not university lai re hamdi paum ta dagi koi nakti chel party ke aisa yuga mulla ga sanction bada hajik ke haid nupa je koi chingna boga mai box ani le ka box ani se koi check ko bada ai bas ma mo possible tablet se kunna District Yoga Training and Research Association Daitana Manipur State Yoga Association MSYA gi makhada sinduna ngarang dagi satharkiba 21st State Level Yoga Championship 2012 ngasi Library and Information Center gi holder loisin khre loisin bagi thoramda Kakching Municipal Council gi Vice Chairperson M Borjena Chief Guest Manipur State Yoga Association gi Secretary Dr. N Ibohol na guest of honor aduga MSYA gi Vice President O Budi Amadi Daitra Kakching gi Chairman KS Gopesol anina preside tauke championship asi punna S group tayar ki nupa nupi gi category taramari da sangdam naki 21st State Level Yoga Championship 2012 asigi winner Daitra Kakching na oikhre aduga YTRCM Imphal na runners up takre Egoigi chairman this number Daitra Kakching Tharongki Chief Guest ki warolda M Borjena hai government state government employment pire maramadna masi yoga hai sana se prithvi mafam khudimagda manipur dagi Kakching dagi afaba players instructor hoina magi honorarium matam chana ba countries induda kauduna ekoi employment fangduna imungi jibika hoina ba sidesida kari yoga ta sanarino kana ba kari pangiyedna mayane analysis karmado objecti yoga sanata ba yadi ai employment nama phana ba ai masana mo hobby ngasi ayu pung ni pan mini ni furom taba matamda Palen Police Station manakta tata truck number MN017064 na thombada enticer number MN04D2421 thoduna lakpa naha ama laikhidraba naha adugi maming SK Labjoi sahi kungani thoi lamkang apopa SK thomchung langkang kawi Sandial gi Angkhel Thangjeng village sagini Tengnopan Police Station gi manung sana laiba ibudau Sengmai ningthau amadi nongpo ningthau lailam thopam sing lai thopam palel dagi aimol ta balambi dagi meter sahum rom tamak sing thakta kakhatlaga laiba asong bo pham amada mangakta thangna lelaga hatlaga thongdoklam banupi adu masak maming khangba ngamkhibaga loinana mirolabi oiramle laikhidraba nupi adu Sandial district ki New Langkang daktagi
खुलर सिमोन की मसानुपी खुलर कैथिन एलाई संगतोय सही तरह मंगा कवे मार्क चांदेल डिस्ट्रिक्ट की मनुंग सन लेबा लिवा चानिंग लेबा सेंट पॉल स्कूल के मायोकनबद लेबा डीपी डाइनियल कौबा मिवे अमगी असान बरा की का अमदा माक पोमिनबा मसी अमगा लोइनना बराद लेदुना सेंट पॉल स्कूल द क्लास 10 सेक्शन बी रो नंबर 40 तमलिबी महैरोइनी था असिगी अमा निंथौकाबा नुमिकी नुंथिल पुंग अहुम मखाइरोम ताबदा माक बरागी का अदुदगी थोखिबदगी हंजिलक्तना लेरखिबिनी माक बराद लेमिनबा मसे ग्लेडी अमदी मखोइना बराद लेरिबा युंबुगी नुपिना अखोगी पाउमिदा फोंदोरपदा लेखिद्रबी कैथिन एलाई संगतोय अंगांग मिरोलबिनी अदुना महाक मरम ओइरगा माक नुसिनबा नुपादा सेनखिबा ओइरंबा याय हाइना खंदुना लेरमखिबनी अदुमैना मा पाउ ताबा अमदी हाइबा लाक्तना लेरे खन्ना लेरिङै चेरक्ता असिबा नुपी अमा लेरे हाइना हाइनरपदगी मिओइ खरना नमरप फोटो येंबदा माकी मनाउ नुपी ओइरमखिबनी माक लेमिनरिङैदा मनाउ नुपी कैथरीना माक नुसिनबा नुपा अमदी मांगना मिरोलिबी अंगांग अदुगी मपा अदु कनानो कदाइदगिनो हाइबा करिगुमा अमता फोंदोलंबा लेखिदे।